British ki landagi Meitei sina ngamala ibanya asiga kukinoi Meitei de ngamgane do oithokta wani Meitei Eikhoidi matam punamakta Maipakpa Oidoini Meitei imana yaifare kalaipana yaifare aduni ima leibaki Eikoi Meitei mayamna haijaningise ima Maipakpa mayamna ahing nongjai tumba chaba masak khangngagi kaino se ngai neba Manipuri ma leibak se ngai me Thagatchari ima Maipakpa mayam chu Thagatchari anitagi Mathel na Arambai Tengol chu haningai letena Thagatchari matam punamakta mara ima Manipur gi kanyapang Manipur gi adugoidi Maipakpa gi mateng adum mateng pangbu oiba ngamchano aina haijaningi ima Maipakpa bu anitagi Mathel na haningai letena Thagatchari matam punamakta ima Maipakpa se Maipakpa oidasanu Eikoi Meitei ne Meitei Eikhoina Maipakpa di kanana pakani mayam punamak anitana taramna keri khuramjari mayam ngasi chu video anawam pura lae mayam ngasi sina ko Arambai Tengol gi maramda sum wahai amani ka thamjaram ga na aina video se semje bani mayam ko video se ai haurage hujik aina sum khatang wahai amani ka thamja ga na semje bani video se Arambai Tengol na ima lebak Manipur gi tamakta Arambai Tengol na ima mayam Maipakpa gi mateng tawjabase haraujare adum matam punamakta chu Arambai Tengol se nungaiba yaifaiba oibiu adugagi Manipur gi adugagi ima lebak gi ima Maipakpa mayam gi mateng pangba oiba ngamchanu aina haijaningi mayam ko Manipur gi lanche ngasi thani pan phareba achibak chu hujikpak lanche lepanai deba lepanai de akoina Assam da leirasu akoi se Assamese nate akoi Meitei ne akoi Meitei asengmani akoi Assamese nate akoi Meitei asengmani adu Assam raifana chu Manipur siga laaga lanchi chu ngakpa ngamdieba Central government na chu asise pibiu lanche lepnabagi asine mayam Manipuri lanche thanipan phajalak che jam kuireba matamni huji ngasi thanipan pharang na thamapan changat toreba ngasi gi chahi anu bolak pasiga ko mayam chahi anu bolak je lanche loigina hari lanche loigina lep khadi yam phagani lanchina mayam awaba mayam ima Maipakpa mayam na wakiba mayam adugi ahing nonjai tum dingai gi ima Maipakpa mayam na ahing nongjai tumba chaba masak khangngagi gi kaino se ngai neba Manipuri ma leibak se ngai me Thagatchari ima Maipakpa mayam chu Thagatchari anitagi Mathel na Arambai Tengol chu haningai letena Thagatchari matam punamakta mara ima Manipur gi kanyapang Manipur gi Maipakpa gi mateng adum mateng pangbu oiba ngamchanu aina haijaningi ima Maipakpa bu anitagi Mathel na haningai letena Thagatchari matam punamakta ima Maipakpa se Maipakpa oidasanu Eikoi Meitei ne Meitei Eikhoina Maipakpa di kanana pakani Arambai Tengol na ima leibaki tamakta mateng pangbibase yam nungaijai adu matam punamakta chu mateng pangba oiba ngamchanu haijaningi Meitei Eikhoidi haurakpade Manipur se Meitei gi na khangjai abako Meitei gi lamni Meitei gi ni aina khangjai do Assam da leiba Meitei chu Meitei ni ase Assamese nate Meitei asengbani lanche loisanba yarabani ngasi thanipan phajalaba ngasi jaba loisanba se naite mathakta gi nongmai kapchale commando su sokpa jaure asi tabada akhoi su nungaiteba Meitei Eikoi se thamoi se nungaite asi lanche loisannabai yaringai loisannabai hajariaba loisannadi lanche yam phagane na khanjai do Assam raifal kai gi thamino Assam raifal se Manipur da thamije kai gi no Assam raifal se
มันปูเชลานเชเลียบนะไปยันนะดูมวยเชสิกาทารักปัญญาบะดูมวยนะลานเชเลียพันเดียบะมวยนะคุกกี้มาเต้นปังนะอะไรเด้คุกกี้มาเต้นปังนะอะไรเด้บะคุกกี้มาเต้นปังบะจิตัวบะมวยนะน้องไม่ชินะบะได้งั้นชิน้องไม่เชจินเดกัดทะเลบะดูจินเดกัดทะบะได้มายามอามาชูชวกมาชูยาวเลยมายามอามาเลยคิดบะชูยาวเลยอาชินไม่เต้คุยเชไม่เต้คุยเชปังมันนะเตี้ยบะไม่เต้คุยเชMeitei ni akhoi ji Meitei che pukchen chao bani ba pukchen chao bani Meitei che aduga Meitei je chimna benu Meitei akhoi chi di jam haji magun lai bani ba Meitei che magun lai bani Meitei chi ga chimna benu du haje ningi tis ki landagi Meitei china ngamala i bani ba asiga kukinoi na Meitei de ngamgane do oithok to bani Meitei akhoi di Matam punamakta Maipakpa Oidoini Meitei imana yai phare kalai pana yai phare aduni imalai baki akhoi Meitei mayamna haijan ningi se aigi video sega arana soi bajawra chu mayam ngapi gani mayam aigi video se sigalo chalage mayam ichino mayam na aigi video se anoba yang bajawadi subscribe to sanbiro mayam ko ngasi di siga thamage ne